Good morning. Ako ngasi se yumjagation numit ko. Yumjagation numit ki card ki message yeminarase ko. Yumjagation numit ahambada number ko. Number se 104 leire aduga color dana green leire ko. Aduga amana chak thongbada sum kainoma kholo hapon haina ko. Adudo akoina hap yaba se elaichi hape yai natragana haidi tulsi managumba kaigumba dumaina happy be yai ko. अदो ngasi se khoi kai no so re ko Thasi shu oire aduga aina ngarang video ama ketang theng na di post tau gimne adu do yenga ga ha petang hadi tawya bakra hadi tawbiyo ko amuka hena sum phana ba mangol oina ba hai tare ado sidagi khoi card ohum katang thok tarage ko nungti gi yengba dumaina ko aduga timing a phaba sa pe yenga se ngasi gi oina timing a phaba kai kai lege ha ba do ko sidagi 3 cards katang tho se ko card number 1 card number 2 aduga card number 3 ko aham base khansira ani shuba khansira natraga ahum suba khansira dumaina gumba khanbira se ko first card khan bangai yenga se ko haidi first card khan bangai gi oina sida la ise hai tare ko anoba thaba inkhang gumba kai gumba dumaina su la eko pau nungai ba gumba su leigani hakrang su nungai gani ko aduga silena ko yamna positive oiba numit oina oigo growth kari kra hai tare usmaina hai tare ko afaba phagalakpa ko kalakpa dumaina toroga piri ko sida adu sisna koina card number 1 khan bangai gi oire ko card number 2 ko card number 2 se sida lairi she hai tare ko paisa nungsha kai ta kai hai tare ko sida ko fazana manage gumba tawiba unnecessary hai tare ko expenditure gumba kai gumba tawi da ba copy da ba la iba paisa do fazana sina biba ko paisa su la kani ko la ko bodi dum silai se ko aduga number 3 gi khan bangai gi oina silai se ko adi engonda khudong chaba gumba kai gumba du maina la o haina su lai aduga aina tauge haina khanba thaba inkhanga leraga su adu su pangthok piba taubi ba copy ba yai ko adu sisna koi gi nuti gi card ki message lere ko timing so happy ding mineral se timing na pung manga ga minit yang khai nipan dagina nipan ga minit nipum doi phang lere ko adagi mu tara ga minit manga daina trama thoi ga minit kun nipan phang lere adagi ani ga minit train thoi deina pung mari ga minit yang khai taret phang lere ko adagi amung dam gina taru ga minit kun tranga daina trama thoi ga minit kun taret phang lere aduga thengba hingina ani ga minit nifuni thoi deina pung mari ga minit kun phang lere ko sisina khoi gi ngasi gi oina afaba timing ko adu sida lere khoi gi nungti ki oina ko daily card message se ma'am thank you